Greek mythology da Prometheus ki wari. Western country da Dev Devi ki wari sing yamna lay madu sing adu ki marakta yamna mak maming chatpa Prometheus ki wari asisu amani. Prometheus ko ba devata se maral amagi maramdagi srap phangduna awang beching amagi mathakta punsinduna thami amasung achaubu umai bi ama laktuna magi thabak sagai raga thabom bi phuktuna jai ahing ama haukraba tungda magi thabak ado hanagum oiki hayeng amuk umai bi to laktuna mangonda chiki awaba pi asumna leptana chathai. Wari ase karamna oibano yengsi. Prometheus amadi magi manau Prometheus yamna matik magun leiba devata ni hairi makoi ani ase shakti yamna leiba maramna Greek ki devata khuding dagi thak wangame. Greek mythology da khwai dagi chawba devata Zeus na Prometheus ta order tawi mi sanaba. Masida Prometheus na leiba ki mateng na devata ga haibet manaba mi sare. Amarom da magi manau Prometheus na sa nga uchek waya sem na ba order tawi magi order adugi matungin na makhal mathel suna sare madubu kharani matungda mioi basingna prithibi da lamhen ba muk haurakle amaga hat na suna ba haurakle even devata singa war tawba haurakki masida head devata oiri ba Zeus na saukiduna Intiar prithibi asibu baraf walhan ke torok patanjata Prometheus na atiada ke mai huran duna puraki maram di mana mi sabani mi bunungsi manghan takhaningde maram aduna mana mai ado mi singda piramni mai gi mateng dagi Zeus na baraf walhan badagi hingle Prometheus ki thodo wasida Zeus sabu ke ngomkhai leikidre mana Prometheus bu awang ba jingthol amada punsilaga umai bi ama mabu chiktuna chaduna leina ba sin kirami umai bi aduna nungti gi Prometheus ki heart chiklaga phuki aduga chai mathang namit yobada amuk hek hauki hanagum oiki next day umai bi adu laki amukka punishment pi asumna 30,000 years haukirami matamasida Greek ki apaw hero Hercules ching asida laklaga Prometheus puthadoki amaromda Hercules na Zeus ki macha oirami aduna macha da kaisu hairam de Zeus na adubu mana haikiba wagi matungina Prometheus pu amukhanna mina khangdaba ching amada puraga punsillaga hanagum punishment piba hauki chathanki Greek ki misingna sumna thajane Prometheus pu mafam audagi amukhanna kanduna purakpa nupa do makoi gi hero oigani adubu masigi fictional warrior sida Alexander aduki matik thajarami madudi mana Himalaya dagi hotuna Caucasus lamdam gi chingsang yona Prometheus pu thiki hairi Amarom da Prometheus ki manau Prometheus pusu punishment pibagi damag Zeus na yamna phajabi nupi ama semi adubu gyan di watami nupi ase ming na pendora korami Prometheus na Zeus na piba nupi ase harau ne acceptor ka luhongle kharni matungda Zeus na Prometheus da box ama pirami box aduda awaba amadi phattaba sing yorami Zeus na Prometheus ta hai masigi box ase hangbe aroi ko mana box ado magi nupi pendora da thamadli pendora di gyan wat pini mana khalli soidana box asida mamal tangba pot yarom maram asida mana hangdoki mauda yawba phattaba sing aduna pendora da attack tawkirame pendora laurak badagi Prometheus swichansi laki adubu mangonda su attack tawki aroi bada box aduda hope asa ko ba pot ama lemhau kirami asa ko ba sina thorak laga makoi ani bu seba to biki pendora box ki wari soidana tabiram lagani box ase hang badagi malem da phattaba lakhi bani haibase thajanari but wari ase fiction ni real story dagi mile ka lapagi wani adubu Europe ta ngasi su mi ka lai makoi na mythical oiba wari ase da thajai amasung wari singa se film da lairik ta madi play kaya sanadura ngasi su wuddi kharani mang da Prometheus ko ba movie ama laki movie aduda mythical Prometheus wariga samnadi adubu movie aduna mi karamna laki masida thina ba laknari video se patang sida loisinjare thank you for watching